amaga makai helaba maitai amadi kuki anigi marakta thokliba irang asigi waroisin ama puraknaba Ministry of Home Affairs na sinba mifunda maitai naga amadi kuki na saruk yagadawri amadi CORCOM na kaukiba pung 12 Manipur pumbagi total shutdown na Manipur miyamgi punsida chawna akaiba pigre Kurumjari ISCOM News Ming tabi punamag bukher aribamna taramna jari hojik pau sandokna pizari Mamang chahi gi me ahum dagi hona Manipur da thoglakhiba chahi amaga makhai helaklaba maijai amadi kuki ani gi marakta thokliba irang asigi waroisin ama puraknaba ngasi nungthil pung amaga makhai taba matamda New Delhi gi 20 Subramania Bharti Mars Khan Market leba Ministerial Hall da wari sanagadawri Ministry of Home Affairs na siliba mifam asida Manipur dagi maitai naga amadi kuki furuf ki minister amadi MLA kayana saruk yagadawri pangthokadawri ba mifam asi mamang chahi gi me ahumgi matungda kuki minister MLA singyaw atay atopa maitai amadi naga minister sing loina MLA siga punna ahanba oina faminaba mifam oigadawri Nakalamaromda ngasigi mifam asida saruk yarunaba Minister Dr. Sapam Ranjan, Minister Awangbo Newmai, MLA Loishi Diko, New Delhi gidamag Imphal thadokri. India na Manipur kanglaipak namduna lausin kiba numid October 15 Manipur gi ningtambagi amasung miyoybagi hak manglaba amamba numid National Black Day numid asida lo na thingkraba apunba lalhauluf ki body ama oiriba Coordinating Committee CORCOM na pung 12 gi Manipur gi mafam pumnamakta total shutdown lauthok kibana maram oiraga Manipur miyam gi punsida chawna akaiba pikre Ngasi Imphal mayolda leiba maru oiba kaitel sing thong hangnakide passenger puba gari sing chenakide pharmacy natana atopa dukan sing hangnakide ana layeng lining laishon amadi press media singidi mahausagum adumak chatnaki ningsing bayai haukiba October 10 da CORCOM gi media coordinator M Sekhen na kuyek piduna thadораkiba cherol amada ngasi October 15 gi ayuki pung 3 tagi numidangi pung 3 fauba total shutdown ase leigani haina lauthokrabani Adumak putangai fadaba ana layeng mahewlangpong ipau amasung lining laishon ga mari leinabagi thabak singdadi komthokani haiki cherol aduna makhatana India lengak na chathariba proxy war asige maru oiba pandam anini ahanbada lalhauba namthaba amasung Manipur kanglaipak tampake khunailon senmitlon amasung lengaklon lekhatpa ngamdana lehanbani ani subada iramdamgi tanglaba Lainungi pothok lauthok naba honabani hainasu fongdorakibani Manipur pumbada lo na thingkraba apunba lalhauluf ki body ama oiriba Coordinating Committee CORCOM na Manipur pumbagi kaukiba General Strike ki mami Jorivam District tasu chawna mami takre General Strike asina maram oiduna Jorivam dagi Imphal chatpa amade Jorivam dagi Silchar lomda chenba passenger puba gari sing chatnakide Jorivam da leiba kaitel sing dukan sing thong hangnakide lambi sorokta gari sing mahausagum kaya chatnakide Jorivam da leiriba office school college amadi bank sing office kabagi chang hantaki ban asina maram oiraga haujik fauba thokhaningdaba thodok sing thokpagi paw leitri Jorivam police CDO naso thokhaningdaba thodok sing thoktanaba mafam kayada patrolling amasung ngaksenbagi thabak tawri Chahi nimfu helaba nupa ama ngarang Imphal West District ke manung chana leiba Khurkhul Primary Health Center da aksiba hakchang oina puraktuna thamlamlaga makhoibu purakliba miyoi sing adu chenkre haire Masakhangdaba miyoi kharana purakhiba miyoi asigi hakchangda sokgi dakfam kaya leirami hiram asigi matangda security force na thizin humjin bagi thabak jathaba hokre
Maharabi Mayalikaigi, Pukrida Kumantem Jiten Chahini Fumari Apokpa Lekidraba, KH Tomba Tasil Lihaiba Paufang Budagi, Manipur Fire Service Rescue Team Nat Lokat Kray, Ngarang Numit yung Pung Taranitoiga Minute Ahum Taba Patamda, Kumantem Jiten Pukrida Tasil Lihaiba Paufang Budagi, Manipur Fire Service Rescue Team Nat Jang Sindunat Tiraba Matungda, Asibahag Chang Oinat Lokat Ki Haina, Fire Officer Control Room, Manipur Fire Service Imphal na Thadurakpa Chiro amada khangalakli. (172) Battalion BSA Meghalaya na Palengwi Kaitil da lupa kot amarongi udaba Bangladesh tagi East Janjan Hills District Meghalaya ge International Border Tamna logi wangmada pusilakiba medical accessories for cannula set sing fagat ngangkri. Agak nabapaw ama fanggigi Vision BSF Trof na East Janjan Hills ki manakta leiba Donagi ngamkaidgi akoy bada tibahung gitabag jatabada logi wangmada dalona ba pulakiba Polam sing adu fagat pangamkibani makataba wahang pahong chanaba fagat laba Polam sing adu Custom Office Badarpurda kusinakre. Meghalaya lengak na Social Welfare Department ki tabag thaurambo he na mapangal kangkhat hanabagi pandamda Center lengak tagi lupa koti chatruk ki tengbang ni grey Social Welfare Department ki Minister in Charge Paul Lingdona Directorate ki tabag thauram amadi funding position sing review tawre awat apa leiba sing state lengak na ningti na yengsinba mathau tari haide Mari Lainaba Hiram Kayagi Matangda Cabineta Pukhatpa Mathau Tabaga Loinana Meghalaya Leiba Social Welfare Department ki Ministry Mangadaso Pukhatpa Mathau Tari Haina Fungdokre Aroibada Maroiba Pao Amona Pizari Jahi amaga makai helak laba maijay amadi kuki anigi marakta thokliba irang asigi warashin ama puraknaba Ministry of Home Affairs na sinba mi from da maijay naga amadi kuki na saruk yagadawri amasung korkom na kaukiba pung 12 gi Manipur pumbagi total shutdown na Manipur miyamgi punsida chaung na akaiba pikre Haujik fawba na di ISCOM niyo pizza pa Manipuri pau matangas talo sinjare miyang tabi na punamak pa mukha na kurumjare.